ꯁꯤꯁꯇꯔ ꯋꯤꯟꯇꯔꯗꯕꯨ ꯐ꯭ꯔꯤꯖ ꯊꯥꯒꯗ꯭ꯔꯥ ꯏꯪꯊꯝꯊꯥꯗ ꯃꯇꯝꯒꯤ ꯄꯣꯠ ꯆꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯜꯂꯒ ꯃꯇꯝ ꯅꯠꯇꯅ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯀꯩꯅꯣ ꯆꯥꯡꯗ ꯀꯔꯝꯕ ꯆꯥꯡꯗ ꯊꯥꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯎꯃꯣꯔꯣꯛ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯃꯌꯥꯝ ꯉꯁꯤꯗꯤ ꯃꯌꯥꯝꯗ ꯑꯩꯅ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤꯕ ꯚꯤꯗꯤꯑꯣꯁꯦ ꯆꯥꯛꯍꯋꯥꯏꯕꯨ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯁꯤꯡꯒꯤ ꯃꯇꯝ ꯅꯠꯇ꯭ꯔꯁꯨ ꯍꯌꯦꯡꯋꯥꯏꯐꯥꯎ ꯑꯗꯨꯝ ꯀꯨꯏꯅ ꯆꯍꯤ ꯑꯃ ꯊꯝꯕ ꯌꯥꯕꯒꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯊꯝꯒꯦ ꯍꯥꯏꯕꯗꯣ ꯑꯩ ꯍꯧꯖꯤꯛ ꯊꯝꯖꯗꯣꯏꯅꯦ ꯑꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯔꯁꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯗꯅꯕꯀꯣ ꯐꯠ ꯂꯥꯎꯅ ꯅꯝꯃꯛꯑꯒꯦ ꯑꯩꯅ ꯂꯩꯖꯔꯛꯑꯦꯅ ꯍꯥꯏꯕ ꯆꯦꯔꯪꯗꯣ ꯑꯩꯒꯤꯗꯁꯨ ꯂꯩꯔꯦꯀꯣ ꯂꯣꯏꯕꯨ ꯂꯣꯏꯁꯤꯜꯂꯛꯇꯣꯔꯦ ꯐꯅꯌꯥꯝ ꯁꯦꯝꯕꯅꯤꯅ ꯑꯩꯅ ꯃꯈꯜ ꯑꯅꯤ ꯊꯣꯛꯅ ꯈꯥꯏꯗꯣꯛꯆꯔꯦ ꯈꯥꯏꯗꯣꯛꯏꯁꯦ ꯁꯤꯗ ꯑꯃ ꯂꯩꯔꯦ ꯁꯤꯅ ꯈꯤꯇꯪ ꯅꯧꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯅ ꯈꯤꯇꯪ ꯂꯤꯁꯟꯕ ꯀꯥꯡꯕꯨ ꯍꯥꯏꯇꯥꯔꯦ ꯈꯟꯗꯣꯛꯑꯦꯀꯣ ꯑꯗꯨꯒ ꯁꯤꯒꯨꯝꯕꯒꯁꯦ ꯁꯨꯃꯥꯏꯅ ꯄꯠꯂꯤ ꯁꯥꯔꯤ ꯇꯧꯕ ꯁꯨꯝꯕꯁꯦ ꯍꯥꯞꯄꯤꯔꯨꯅꯨꯀꯣ ꯂꯧꯊꯣꯛꯄꯤꯌꯣ ꯈꯨꯠꯀꯁꯦ ꯌꯣꯡꯆꯥꯛ ꯈꯦꯠꯂꯨꯕ ꯂꯣꯏ ꯆꯨꯔꯦ ꯌꯣꯡꯆꯥꯛꯁꯤꯡꯁꯨ ꯁꯣꯏꯔꯨꯕꯒꯤ ꯁꯤ ꯑꯍꯥꯟꯕꯗ ꯑꯩꯅ ꯉꯔꯥꯡ ꯂꯩꯔꯛꯑꯦꯗꯅꯀꯣ ꯉꯔꯥꯡꯁꯦ ꯐꯖꯅ ꯁꯟꯗꯣꯛꯑꯒ ꯃꯅꯤꯟꯗꯣ ꯆꯦꯈꯥꯎꯗ ꯀꯤꯁꯟꯗꯕꯤꯗ ꯊꯅꯝꯃꯦ ꯃꯥꯒꯤ ꯃꯅꯤꯟꯁꯤꯡꯗꯣ ꯍꯥꯏꯒꯠꯈꯤꯅꯕ ꯆꯠꯈꯤꯅꯕ ꯃꯣꯏꯆꯔꯁꯤꯡꯗꯣ ꯑꯗꯨꯒ ꯑꯃꯨꯛ ꯉꯁꯥꯏ ꯑꯌꯨꯛꯁꯦ ꯑꯃꯨꯛ ꯈꯣꯛꯑꯦ ꯈꯣꯛꯄ ꯂꯣꯏꯔꯒ ꯑꯌꯤꯡꯕ ꯏꯃꯨꯡꯒꯤ ꯎꯔꯨꯝ ꯑꯃꯗ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯑ ꯊꯝꯕꯤꯔꯝꯃꯦ ꯅꯨꯡꯁꯥꯗ ꯐꯧꯔꯒꯗꯤ ꯀꯪꯁꯤꯟꯈꯤꯅꯤꯀꯣ ꯑꯗꯨ ꯅꯠꯇꯕ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯍꯤ ꯆꯨꯞꯄ ꯆꯥꯅꯕꯒꯤ ꯊꯝꯅꯕ ꯑꯣꯏꯗꯣꯏꯅꯤꯅ ꯃꯥꯁꯦ ꯌꯥꯝ ꯀꯪꯁꯜꯍꯟꯕꯁꯨ ꯃꯁꯛꯇꯣ ꯊꯤꯖꯤꯜꯂꯒ ꯀꯩꯅꯣ ꯇꯧꯔꯛꯀꯅꯤꯀꯣ ꯍꯥꯎꯕꯁꯨ ꯋꯥꯠꯀꯅꯤ ꯑꯗꯨꯅ ꯇꯁꯦꯡꯅ ꯑꯗꯨꯃꯥꯏꯅ ꯆꯥꯕꯤꯅꯤꯡꯉꯦꯅ ꯑꯀꯪꯕ ꯑꯣꯏꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏꯀꯣ ꯑꯗꯨ ꯅꯠꯇꯕ ꯁꯤꯅ ꯐ꯭ꯔꯦꯁ ꯑꯣꯏꯅ ꯆꯥꯅꯕꯒꯤꯗꯃꯛꯇ ꯆꯥꯛꯍꯋꯥꯏꯕꯨ ꯄꯥꯝꯖꯕ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯒꯤ ꯑꯗꯨꯒ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯉꯒ ꯐ꯭ꯔꯦꯟ ꯑꯃꯁꯨ ꯍꯥꯏꯕꯤꯔꯛꯈ꯭ꯔꯦꯀꯣ ꯁꯤꯁꯇꯔꯒꯤ ꯚꯤꯗꯤꯑꯣꯁꯦ ꯌꯦꯡꯕꯗꯒꯤ ꯑꯩ ꯌꯥꯝ ꯀꯥꯟꯅꯔꯦ ꯆꯥꯛꯍꯋꯥꯏꯗꯣ KG 3 ꯂꯩꯔꯒ ꯊꯝꯖꯤꯟꯖꯔꯦ ꯃꯊꯪ ꯆꯍꯤꯐꯥꯎ ꯆꯥꯅꯕꯅ ꯍꯥꯏꯕꯤꯔꯛꯄ ꯇꯥꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯖꯩ ꯑꯩꯉꯣꯟꯗꯩꯕꯨ ꯐ꯭ꯔꯦꯟꯅ ꯍꯥꯟꯕꯤꯈ꯭ꯔꯦꯀꯣ ꯑꯩꯗꯤ ꯉꯁꯤ ꯈꯛꯇ ꯁꯦꯝꯖꯔꯦ ꯑꯗꯣ ꯑꯩ ꯅꯨꯄꯥꯅ ꯃꯥꯁꯦ ꯈꯔ ꯌꯥꯝ ꯊꯛꯖꯦꯅ ꯍꯥꯏꯕ ꯑꯩꯅꯅꯦ ꯃꯥꯅ ꯑꯣꯏꯅ ꯀꯩꯅꯣ ꯇꯧꯈ꯭ꯔꯦ ꯀꯥꯈ꯭ꯔꯦ ꯏꯕꯥꯅꯤꯁꯦ ꯑꯩꯅ ꯍꯣꯡꯉꯛꯈꯤꯅꯤ ꯆꯥꯛꯍꯋꯥꯏꯗꯣ ꯌꯥꯝ ꯍꯣꯡꯉꯛꯈꯤꯅꯤ ꯌꯥꯝ ꯋꯥꯠꯂꯤ ꯑꯩꯒꯤ ꯆꯥꯛꯍꯋꯥꯏ ꯂꯣꯏꯗꯧ ꯃꯇꯝ ꯅꯠꯇꯦꯅ ꯃꯥꯗꯤ ꯅꯪ ꯍꯧꯔꯣꯏ ꯄꯥꯈꯠꯇꯅ ꯍꯥꯏꯖꯕ ꯑꯗ ꯑꯩꯅ ꯂꯨꯄꯥ 50-40ꯗꯒ ꯄꯤꯔꯛꯀꯅꯤꯅ ꯍꯥꯏꯕꯀꯣ ꯑꯗꯨꯝ ꯄꯤꯁꯨ ꯄꯤꯗꯅꯀꯣ ꯆꯍꯤ ꯈꯨꯗꯤꯡꯒꯤ ꯑꯗꯣ ꯍꯟꯗꯛꯁꯤꯅ ꯀꯩꯗꯧꯔꯝꯅꯣ ꯈꯪꯗꯦ ꯍꯥꯏꯕ ꯆꯥꯛꯍꯋꯥꯏꯁꯦ ꯑꯗꯨꯝ ꯇꯥꯡꯅ ꯑꯗꯨꯝ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯑꯗꯨ ꯁꯤ ꯉꯔꯥꯡ ꯑꯩꯅ ꯂꯩꯖꯔꯛꯄꯒꯤ ꯚꯤꯗꯤꯑꯣ ꯅꯝꯖꯍꯧꯕꯅꯦ ꯑꯗꯨꯒꯁꯨ ꯑꯗꯨꯝ ꯎꯕꯤꯔꯅꯤ ꯃꯌꯥꯝꯅꯀꯣ ꯃꯃꯜꯁꯦ ꯈꯣꯛꯇꯕꯁꯤꯅ 100ꯗ KGꯗ ꯂꯩꯔꯛꯄꯅꯦ ꯑꯗꯨꯗꯨꯒ ꯈꯣꯛꯄ ꯈꯔ ꯑꯃꯒ ꯂꯩꯔꯦꯀꯣ ꯈꯣꯛꯄ ꯈꯔ ꯑꯃ ꯂꯩꯔꯛꯄꯗꯨꯅ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯒꯤꯂꯥꯁꯇ ꯑꯣꯜꯂꯦꯕꯀꯣ ꯒꯤꯂꯥꯁ 50ꯒꯤ 3 ꯇꯧꯋꯦ 100ꯒꯤ 8 ꯇꯧ ꯍꯥꯏꯕꯁꯨ 8 ꯌꯥꯗꯦ ꯏꯕꯦꯝꯃ ꯍꯥꯏ ꯍꯣꯏ ꯐꯔꯦ ꯍꯥꯏꯅ ꯑꯗꯨꯝ 6ꯇ ꯇꯧꯔ ꯂꯩꯔꯛꯄꯅꯦꯗ ꯑꯩꯅ ꯈꯟꯗꯣꯛꯅꯩꯌꯦꯀꯣ ꯃꯤꯛꯁ ꯇꯧꯔꯒ ꯃꯥꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯅ ꯊꯝꯅꯕ ꯃꯤꯛꯁ ꯇꯧꯔ ꯊꯝꯕꯗꯣ ꯍꯌꯦꯡ ꯆꯥꯅꯤꯡꯉꯛꯄ ꯃꯇꯝꯗ ꯍꯥꯏꯗꯤ ꯑꯩꯅ ꯂꯧꯅꯤꯡꯉꯤꯗꯣ ꯑꯅꯧꯕꯕꯨ ꯂꯧꯅꯤꯡꯉꯤꯔꯥ ꯍꯥꯏꯗꯤ ꯌꯦꯡꯕ ꯅꯨꯡꯉꯥꯏꯅꯕꯒꯤꯗꯃꯛꯇ ꯑꯗꯨꯒ ꯂꯥꯁꯇ ꯁꯨꯃꯥꯏꯅ ꯅꯨꯡꯁꯤꯠꯁꯦ ꯂꯣꯏ ꯊꯥꯗꯣꯛꯄꯤꯔꯝꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯁꯟꯗꯣꯛꯄꯤꯕ ꯌꯥꯝ ꯂꯥꯏꯕꯅꯤꯀꯣ ꯑꯗꯣ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯍꯛꯆꯥꯡ ꯁꯣꯛꯀꯅꯤ ꯈꯣꯠꯀꯅꯤ ꯐ꯭ꯔꯣꯖꯟꯒꯤ ꯄꯣꯠ ꯆꯥꯕ ꯈꯣꯠꯄ ꯀꯥꯏꯅ ꯍꯥꯏꯕ ꯍꯣꯏ ꯐ꯭ꯔꯣꯖꯟꯒꯤ ꯃꯣꯏꯒꯤ ꯍꯤꯗꯥꯛ ꯆꯥꯏꯕ ꯑꯗꯨꯝꯕꯗꯨꯕꯨꯗꯤ ꯈꯪꯗꯦꯀꯣ ꯇꯣꯏꯅ ꯆꯥꯕꯗ ꯑꯗꯨꯒ ꯁꯤꯒꯤ ꯑꯣꯏꯅꯗꯤ ꯀꯩꯁꯨꯝꯇ ꯀꯦꯃꯤꯀꯦꯜ ꯍꯥꯞꯇꯦ ꯃꯁꯥꯒꯤ ꯑꯁꯦꯡꯕ ꯅꯦꯆꯔꯒꯤ ꯃꯑꯣꯡ ꯅꯦꯆꯔꯦꯜꯗ ꯍꯥꯏꯇꯥꯔꯦꯅꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯤꯔꯒ ꯊꯝꯕꯩ ꯋꯥ ꯈꯛꯇꯪꯈꯛꯅꯦ ꯁꯤ ꯂꯣꯏꯔꯦꯀꯣ ꯄꯥꯛꯂꯞꯅ ꯁꯟꯗꯣꯛꯄꯤꯌꯨꯀꯣ ꯊꯝꯕꯗ ꯑꯩꯈꯣꯏꯒꯤ ꯋꯥꯡꯈꯠꯂꯒ ꯃꯇꯨꯝ ꯇꯥꯔ ꯊꯝꯕꯗꯣ ꯍꯌꯦꯡ ꯂꯧꯊꯣꯛ ꯈꯣꯠꯇꯣꯛꯄꯗ ꯅꯨꯡꯉꯥꯏꯇꯕꯅꯦꯕ ꯌꯥꯝꯅ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯁꯨꯃꯥꯏꯅ ꯊꯝꯕꯤꯔꯣ ꯌꯥꯔꯦꯀꯣ ꯁꯤꯃ ꯉꯁꯤꯁꯦ ꯗꯦꯠ 18ꯅꯦꯕꯀꯣ ꯗꯤꯁꯦꯝꯕꯔꯒꯤ 2025 ꯁꯤꯁꯨ ꯏꯁꯜꯂ ꯊꯝꯃꯦ ꯑꯗꯨꯅ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯆꯥꯛꯍꯋꯥꯏ ꯌꯥꯝ ꯄꯥꯝꯖꯕ ꯁꯤꯡꯅꯀꯣ ꯃꯇꯝꯗꯁꯨ ꯑꯗꯨꯝ ꯆꯥꯏꯅꯕ ꯁꯨꯃꯥꯏꯅ ꯃꯌꯥꯝ ꯂꯥꯏꯅ ꯇꯧꯕꯤꯌꯣ ꯑꯗꯨꯗꯨꯒ ꯁꯤꯁꯦ ꯆꯥꯝꯊꯣꯛꯑꯒ ꯊꯝꯕꯁꯨ ꯌꯥꯏꯑꯕꯀꯣ ꯑꯗꯨꯕꯨ ꯆꯥꯝꯊꯣꯛꯄꯗꯣ ꯑꯩꯉꯣꯟꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯅꯤꯗꯅ ꯑꯩ ꯁꯦꯟꯅꯕ ꯈꯣꯠꯅꯕꯗꯣ ꯑꯩ ꯊꯕꯛꯇꯨ ꯈꯤꯇꯪ ꯆꯤꯟꯕꯁꯤꯗꯀꯣ ꯑꯗꯨꯅ ꯆꯥꯝꯗꯕꯤꯗ ꯇꯧꯔꯦ ꯃꯀꯨ ꯂꯣꯏ ꯈꯣꯛꯇꯣꯛꯄꯅꯤꯅ ꯀꯩꯅꯣ ꯇꯧꯋꯤꯗꯅ ꯃꯁꯛꯁꯨ ꯂꯣꯏꯅ ꯁꯤꯠ ꯅꯥꯟꯅ ꯑꯃꯣꯠꯄꯁꯨ ꯀꯩꯅꯣ ꯇꯧꯗꯦꯗꯅ ꯑꯗꯨꯒꯤ ꯑꯃꯁꯤꯁꯨ ꯏꯃꯥꯡꯗ ꯈꯣꯛꯑꯒ ꯂꯧꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯃꯌꯥꯝꯅ ꯆꯥꯝꯕꯤꯔꯒ ꯊꯝꯒꯦꯁꯨ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯀꯩꯁꯨ ꯀꯥꯏꯗꯦꯀꯣ ꯑꯗꯣ ꯁꯦꯟꯅꯕꯗ ꯃꯇꯝ ꯆꯪꯕꯒꯤ ꯋꯥ ꯈꯛꯇꯪꯈꯛꯅꯦ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯊꯝꯕꯒꯤ ꯃꯩ ꯀꯩꯅꯣ ꯃꯇꯥꯡꯗꯣ ꯑꯗꯨꯁꯨ ꯍꯥꯏꯖꯔꯛꯀꯦꯀꯣ ꯑꯗꯨꯒ ꯊꯝꯕꯒꯤꯅꯦ ꯏꯆꯤꯜ ꯏꯅꯥꯎ ꯃꯌꯥꯝꯅ ꯍꯥꯏꯕꯤꯕꯗꯣ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦ ꯃꯥꯁꯦ
ꯃꯩ ꯁꯨꯡꯃꯨꯠ ꯃꯨꯊꯠꯄ ꯌꯥꯗꯦ ꯑꯃꯨꯛꯁꯨ ꯑꯗꯨꯝ ꯍꯥꯏꯖꯔꯒꯦꯀꯣ ꯍꯥꯏꯗꯤ ꯑꯅꯧꯕ ꯚꯤꯗꯤꯑꯣ ꯉꯁꯤꯗꯪ ꯊꯦꯡꯅꯕ ꯃꯤꯁꯤꯡꯒꯤ ꯑꯣꯏꯅ ꯈꯜꯂꯒ ꯍꯥꯟꯅ ꯑꯩꯒꯤ ꯚꯤꯗꯤꯑꯣ ꯌꯦꯡꯕꯤꯕꯁꯤꯡꯅꯕꯨꯗꯤ ꯂꯣꯏꯅ ꯈꯪꯕꯤꯔꯝꯃꯅꯤꯀꯣ ꯑꯗꯨ ꯃꯩ ꯁꯨꯡꯃꯨꯠ ꯃꯨꯊꯠꯄ ꯌꯥꯗꯦ ꯏꯪꯊꯝꯊꯥ ꯑꯣꯏꯔꯒꯁꯨ ꯀꯥꯂꯦꯟ ꯑꯣꯏꯔꯒꯁꯨ ꯑꯗꯨꯝ ꯊꯝꯕꯤꯌꯣ ꯊꯝꯐꯝꯅ ꯐ꯭ꯔꯤꯖꯔꯗ ꯑꯩꯈꯣꯏꯒꯤ ꯕꯔꯞ ꯁꯥꯐꯝꯗꯣ ꯑꯗꯨꯗ ꯊꯝꯗꯣꯏꯅꯦ ꯁꯤꯗꯀꯣ ꯁꯤ ꯈꯔ ꯍꯥꯡꯉꯁꯤ ꯊꯝꯃꯒꯦ ꯑꯩꯒꯤꯁꯦ ꯎꯠꯄꯤꯔꯛꯑꯣꯅ ꯌꯥꯝ ꯍꯥꯏꯕꯅꯦ ꯍꯥꯏꯐꯦꯠꯇꯪ ꯎꯠꯂꯛꯀꯦꯀꯣ ꯀꯩꯅꯣ ꯇꯧꯔꯔꯣꯏꯒꯦ ꯍꯥꯏꯗꯤ ꯌꯥꯝꯅ ꯀꯨꯏꯅꯒꯗꯤ ꯎꯠꯆꯔꯔꯣꯏꯒꯦ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯈꯤꯅꯤꯕ ꯐꯖꯅ ꯁꯦꯝꯕꯗꯣ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯒꯦ ꯑꯩꯈꯣꯏꯅ ꯁꯦꯝꯕꯗꯤ ꯃꯨꯠꯁꯜꯂꯛꯏ ꯀꯥꯏꯅ ꯈꯥꯝꯕꯤꯔꯛꯏ ꯀꯥꯏ ꯍꯥꯏꯌꯦꯕꯀꯣ ꯄꯠꯁꯜꯂꯛꯏꯅ ꯑꯗꯣ ꯑꯩ ꯍꯋꯥꯏ ꯃꯨꯕꯤꯅꯦꯀꯣ ꯍꯧꯖꯤꯛ ꯂꯩꯖꯔꯤꯁꯦ ꯁꯤ ꯀꯩꯅꯣꯗ ꯊꯝꯈꯤꯕꯗꯣ 25 ꯃꯥꯔꯆ 2025ꯗ ꯊꯝꯈꯤꯕꯅꯦꯀꯣ ꯑꯗꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯅꯦ ꯁꯤꯒꯤ ꯃꯆꯨꯁꯤꯅ ꯂꯩꯔꯤꯁꯦ ꯌꯥꯝ ꯇꯣꯏꯅ ꯍꯪꯕꯤꯔꯛꯑꯦꯀꯣ ꯃꯦꯁꯦꯟꯖꯔꯗꯁꯨ ꯃꯌꯥꯝ ꯍꯥꯏꯕꯤꯔꯛꯑꯦ ꯀꯃꯦꯟꯇꯗꯪ ꯅꯠꯇꯕꯤꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯂꯩꯌꯦ ꯁꯤ ꯃꯨꯠꯁꯟꯗꯦꯀꯣ ꯑꯗꯣ ꯌꯣꯡꯆꯥꯛ ꯀꯩꯅꯣꯁꯨ ꯌꯣꯡꯆꯥꯛ ꯑꯔꯣꯕ ꯁꯣꯏꯗꯣꯛꯑ ꯊꯝꯕꯁꯨ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯗ ꯂꯩꯌꯦ ꯂꯣꯏꯔꯛꯀꯗꯣꯔꯦ ꯈꯤꯇꯪꯈꯛ ꯉꯥꯏꯔꯕꯅꯦ ꯁꯤꯁꯨ 23 ꯃꯥꯔꯆ 25ꯗ ꯑꯗꯨꯒ ꯁꯤꯅ ꯂꯣꯗꯕꯤꯒꯤꯅꯦꯀꯣ ꯁꯤꯒꯤ ꯀꯟꯗꯤꯁꯟꯁꯤꯅ ꯌꯦꯡꯕꯤꯔꯣꯀꯣ ꯎꯠꯄꯤꯔꯛꯑꯣ ꯌꯥꯝꯅ ꯇꯣꯏꯅ ꯍꯥꯏꯕꯤꯔꯛꯑꯦ ꯍꯦꯛ ꯀꯃꯦꯟꯇ ꯑꯣꯏꯅ ꯍꯥꯏꯕꯗ ꯁꯨꯝ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏꯕ ꯍꯥꯏꯒꯗ꯭ꯔꯥ ꯅꯨꯡꯉꯥꯏꯇꯕ ꯍꯥꯏꯕ ꯃꯤ ꯑꯗꯨꯝꯕꯁꯨ ꯂꯩꯀꯣ ꯑꯗꯨꯝ ꯃꯌꯥꯝ ꯑꯃ ꯃꯦꯁꯦꯟꯖꯔꯗ ꯊꯥꯕꯤꯔꯛꯄꯁꯤꯡꯗꯨꯒꯤ ꯀꯃꯦꯟꯇꯣ ꯑꯃꯃꯝꯇ ꯑꯣꯏꯅ ꯑꯩꯅ ꯀꯩꯅꯣ ꯇꯧꯕꯗ ꯈꯨꯝꯕꯗ ꯑꯗꯣꯝꯅ ꯄꯦꯟꯕꯤꯗ꯭ꯔꯒꯁꯨ ꯁꯤꯗꯩꯁꯤꯗ ꯚꯤꯗꯤꯑꯣꯁꯤꯗ ꯐꯖꯅ ꯌꯦꯡꯕꯤꯔꯣ ꯍꯥꯏꯗꯤ ꯀꯃꯦꯟ ꯑꯣꯏꯅ ꯏꯕꯗꯗꯤ ꯃꯄꯨꯡ ꯐꯥꯕꯗꯣ ꯋꯥꯠꯂꯤꯗꯅꯀꯣ ꯁꯤ ꯂꯩꯔꯦ ꯑꯗꯨꯒꯅꯦ ꯎꯃꯣꯔꯣꯛ ꯁꯨꯝ ꯇꯧꯗꯦꯀꯣ ꯑꯗꯨꯒ ꯃꯣꯔꯣꯛ ꯑꯇꯦꯛꯄ ꯀꯩꯁꯨꯝ ꯇꯧꯗꯦꯀꯣ ꯁꯤꯅꯦ ꯅꯄꯥꯛꯄꯤ ꯅꯥꯀꯨꯞꯄꯤ ꯀꯟꯗꯤꯁꯟꯁꯤꯅꯤꯀꯣ ꯅꯥꯀꯨꯞꯄꯤ ꯀꯟꯗꯤꯁꯟ ꯁꯦ ꯀꯣꯟꯅ ꯎꯠꯆꯔꯛꯑꯒꯦ ꯑꯩ ꯉꯁꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯁꯥꯡꯒꯅꯤꯕꯀꯣ ꯆꯋꯥꯏꯒꯤ ꯈꯛꯀꯤ ꯑꯣꯏꯔꯁꯦ ꯉꯁꯤꯒꯤꯅ ꯑꯗꯣ ꯃꯩ ꯊꯥꯕꯒꯤ ꯇꯦꯝꯄꯔꯦꯆꯔꯒꯤ ꯆꯥꯡꯗꯣ ꯑꯗꯨꯒ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯃꯩꯁꯦ ꯑꯩꯈꯣꯏꯒꯤ ꯀꯌꯥꯝ ꯀꯩꯅꯣ ꯆꯥꯡꯗ ꯀꯔꯝꯕ ꯆꯥꯡꯗ ꯊꯥꯕꯤꯗꯣꯏꯅꯣ ꯍꯥꯏꯕꯗꯣ ꯃꯦꯛꯁꯤꯃꯝꯗ ꯑꯗꯨꯝ ꯊꯥꯕꯤꯌꯣ ꯑꯗꯣ ꯍꯥꯏꯖꯒꯦꯀꯣ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯂꯩꯇꯦ ꯁꯤ ꯍꯥꯏꯗꯤ ꯑꯩꯈꯣꯏꯒꯤ ꯈꯪꯖꯗꯕ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯌꯥꯝ ꯍꯪꯕꯤꯔꯛꯄꯁꯨ ꯌꯥꯎꯋꯦꯕꯀꯣ ꯁꯤꯁꯇꯔ ꯋꯤꯟꯇꯔꯗꯕꯨ ꯐ꯭ꯔꯤꯖ ꯊꯥꯒꯗ꯭ꯔꯥ ꯏꯪꯊꯝꯊꯥꯗꯅ ꯑꯗꯣ ꯑꯗꯨꯝ ꯊꯥꯕꯤꯌꯣ ꯁꯨꯃꯥꯏꯅ ꯄꯣꯠ ꯆꯩ ꯊꯝꯃꯒ ꯂꯤꯕꯗꯗꯤ ꯃꯨꯊꯠꯄꯗ ꯌꯥꯗꯦꯕꯀꯣ ꯑꯗꯨꯝ ꯃꯩ ꯆꯥꯡ ꯅꯥꯏꯗꯕꯁꯨ ꯉꯥꯛꯇꯪ ꯃꯨꯠꯄ ꯈꯣꯠꯄ ꯀꯩꯁꯨꯝ ꯇꯧꯗꯕꯅꯦ ꯑꯗꯨꯝ ꯑꯁꯤ ꯑꯗꯨꯝ ꯑꯣꯜꯂꯒ ꯑꯗꯨꯝ ꯂꯩꯕꯅꯤꯀꯣ ꯃꯅꯤꯄꯨꯔꯒꯤ ꯃꯩ ꯍꯥꯏꯅ ꯑꯩꯁꯨ ꯑꯗꯨꯝ ꯃꯅꯤꯄꯨꯔ ꯂꯩꯖꯕꯅꯤꯅ ꯑꯗꯨꯒ ꯑꯗꯨꯝ ꯃꯥꯌꯣꯛꯅꯖꯩ ꯀꯩꯁꯨ ꯇꯧꯗꯦ ꯉꯥꯏꯍꯥꯛ ꯃꯨꯠꯄꯅꯗꯤ ꯑꯗꯣ ꯁꯤ ꯍꯥꯏ ꯂꯣꯏꯁꯤꯟꯖꯔꯒꯦ ꯃꯌꯥꯝ ꯃꯇꯝꯒꯤ ꯄꯣꯠ ꯆꯩꯁꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯅ ꯂꯩꯁꯜꯂꯒ ꯃꯇꯝ ꯅꯠꯇꯅ ꯍꯥꯎꯅ ꯑꯗꯨꯝ ꯆꯥꯕ ꯌꯥꯏ ꯍꯥꯏꯕꯗꯣ ꯃꯌꯥꯝ ꯄꯨꯟꯅ ꯈꯪꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯚꯤꯗꯤꯑꯣꯁꯦ ꯁꯤꯌꯔ ꯇꯧꯖꯔꯛꯄꯅꯦ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯀꯥꯏꯅꯔꯁꯦ ꯃꯌꯥꯝ